Thoubal District Tongan Tonganba Mapham ngasi Thokpa lambigi khudongthiba thoudok anida Meeoi ama Sire ahumna Asok Apan Nangkhre Thoubal Police tagi phangba pau magi matung inna ngasi ayuk pung 8:30 taba duwaida Wangjing YK College ki manakta leiba 10 thalam khaida bullet motorcycle amaga heavy duty mob amaga thingai na duna accident thoke accident adu da bullet tong duna lakpa nupa macha ama laikhida baga loinana bullet motorcycle amadi heavy duty moped thorakpa Meeoi ani sokhi haide thoudok adu da laikhidraba nupa macha adu de Thoubal kiyam sifaidagi ningthaujam sur kumar chahi 19 abokwa ningthaujam salungjau kawi haide thoudok adu da soklaba bullet thorakpa nupa macha aduna kangabam sisa chahi 13 abokpa ke budha Thoubal kiyam sifai kawi haide heavy duty mob thorakpa Meeoi aduna Wangjing Wangkhem tagi chongtham pira chandra chahi 35 haide Makoi ahumau Thoubal District Hospital da first aid pidaba matungda rims da pukhatuna laikana ke adubu surkumar di rims da laikana bangamdana laikhidabani haide atopa thoudok amadana ngasi nungthel pung 1:30 tabada Thoubal Khetri Laikai sajan sangdet mapata ising puba tanker gari amaka activa amaga thingjinabada activa thorakpa nupa macha ama sokle haide soklaba nupa macha adude Thoubal Khetri Laikai dage Puyam Vidyasor chahi 18 abokpa Puyam Jogendra kawi haina pawasana makhatari